ꯍꯜꯂꯕ ꯌꯦꯡꯉꯣ ꯂꯞꯁꯦ ꯑꯩ ꯍꯦꯛꯇ ꯐꯩꯅꯦ ꯊꯃꯣꯏ ꯐꯩꯕꯩ ꯀꯦ ꯌꯥꯎꯗ꯭ꯔꯣ ꯁꯛꯈ꯭ꯔ ꯌꯥꯝ ꯊꯨꯡꯅꯗꯣꯏ ꯃꯊꯪꯒꯤ ꯕꯥꯔꯗꯦꯅꯦꯅ ꯆꯣꯞꯁꯨ ꯆꯣꯞꯅꯤꯡꯗ꯭ꯔꯤꯕꯀꯣ ꯆꯣꯞꯇꯧꯔꯦ ꯑꯩ ꯁꯣꯔꯤ Thank you so much. Onte hayengse khoi tatoni aigi tatoni birthday ni no ngasigi nunthangda mangonda surprise macham na dum tobige do cake soina kaktoba cake soina chatoba do khoi sonogi ni shimi kana Love so fazana semu Love kai helaba yung Love se ai hekta faine thamoi phaibai Thangmei phaibai love phai Sa ipun sile lai tambadagi hona hoji pawba ne love jek pada bone side amna chawni side am bi side am side phijala ko Wow ni re ꯀꯅꯥꯒꯨꯝꯕꯅ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯁꯨꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥꯟꯅꯕꯤꯗ ꯑꯗꯣ ꯃꯥꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯄꯦꯖꯇꯣ ꯁ꯭ꯀꯤꯟꯗ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯨꯒ ꯁꯨꯝ ꯀꯟꯇꯦꯛ ꯇꯧꯅꯕꯤꯌꯨ ꯃꯌꯥꯝꯅ ꯗꯤꯖꯥꯏꯟ ꯍꯥꯏꯔꯛꯄꯗꯣ ꯃꯥ ꯑꯗꯨꯝ ꯁꯥꯔꯒ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯏ ꯕꯔꯊꯗꯦꯅꯦꯅ ꯇꯥꯇꯣꯟꯒ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯅꯅꯤ ꯇꯥꯇꯣꯟꯒ ꯃꯥꯒ ꯎꯅ ꯌꯥꯗ꯭ꯔꯤꯁꯦ ꯁꯨꯝ ꯈꯟꯅꯅ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ 30 ꯅꯣꯕꯦꯝꯕꯔ 30 ꯅꯣꯕꯦꯝꯕꯔ ꯕꯤꯅꯤꯗꯥꯏ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯕꯥꯔꯗꯦ ꯃꯥꯟꯅꯩꯕ ꯃꯕꯥꯅꯤ ꯎꯅꯖꯥꯠꯦ ꯑꯗꯨꯝ ꯈꯟꯅꯩꯌꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯒꯤꯅꯦ ꯃꯥꯒꯤ ꯍꯌꯦꯡꯅꯦꯅ ꯑꯗꯨꯅꯅꯤ ꯎꯅ ꯌꯥꯗ꯭ꯔꯤꯁꯦ ꯃꯌꯥꯝ ꯐꯖꯔꯕ ꯍꯥꯏꯔꯛꯎ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯕ ꯀꯦꯛꯅꯤ ꯄꯦꯟꯒꯥꯒꯤꯁꯨ ꯌꯥꯎꯅ ꯀꯛꯑꯅꯤ ꯑꯩꯅ ꯇꯥꯇꯣꯟꯒ ꯄꯦꯟꯒꯥꯒꯤ ꯌꯥꯎꯅ ꯑꯩꯅ ꯀꯛꯊꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯦꯡꯒꯥꯎꯗ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯄꯞ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯥꯇꯣꯟꯒꯤ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯅꯕꯒꯤ ꯑꯩꯅ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯆꯥꯔꯠ ꯄꯦꯄꯔꯗ ꯏꯔꯝꯕꯅꯦ ꯑꯗꯨꯒ ꯏꯔꯝꯕꯗꯒꯤꯀꯣ ꯑꯩꯒꯤ ꯔꯦꯠ ꯄꯦꯟꯗꯣ ꯂꯣꯏꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯁꯤꯁꯨ ꯂꯣꯏꯔꯝꯗꯥꯏ ꯃꯇꯥꯡ ꯑꯣꯏꯔꯤꯕ ꯑꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯔꯦꯠ ꯍꯥꯔꯠꯁꯤꯗꯤ ꯔꯦꯠꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯖꯨꯒꯥꯔꯁꯦ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯂꯤꯞꯁꯇꯤꯛꯁꯤꯅ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯔꯦꯠ ꯀꯂꯔ ꯑꯃ ꯈꯜꯂ ꯇꯧꯕꯅꯦ ꯑꯗꯨꯒ ꯏꯇꯩ ꯁꯟꯖꯜꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯁꯦꯝ ꯁꯥꯅ ꯈꯣꯠꯅ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯕꯁꯤꯡꯗꯣ ꯀꯣꯟꯅ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯄꯨꯡ 12 ꯇꯥꯔꯒ ꯇꯥꯇꯣꯗ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯔꯒ ꯀꯨꯏꯔꯦ ꯃꯃꯥꯡꯗ ꯑꯃꯨꯛꯈꯛ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯇꯧꯗꯦꯕ ꯃꯥꯒꯁꯦ ꯂꯣꯏ ꯇꯨꯝꯈ꯭ꯔꯦꯕ ꯁꯤ ꯄꯨꯡ 11 ꯇꯃ ꯇꯥꯔꯦ ꯄꯨꯡ 1 ꯋꯥꯔꯤ ꯇꯥꯒꯗꯕ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯃꯌꯥꯝ ꯃꯥꯁꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗꯣꯏ ꯃꯥꯁꯦ ꯃꯥꯅ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯋꯥꯔꯕꯅꯤꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯇꯨꯝꯃꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯑꯩ ꯇꯨꯝꯕꯁꯦ ꯍꯟꯗꯛ ꯄꯨꯡ 10 ꯇꯨꯝꯃꯣꯏꯅꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦꯕ 10 11 ꯇꯥꯔ ꯁꯨꯝ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯃꯥ ꯊꯥꯖꯔꯦ ꯑꯩꯅ ꯐꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦꯅ ꯍꯥꯏꯔ ꯐꯣꯟ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯦ ꯑꯇꯩ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯟꯗꯣꯏꯅꯦ ꯂꯥꯏꯠ ꯃꯨꯊꯠꯂꯒ ꯀꯣ ꯑꯩꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯔꯤꯁꯦ ꯑꯩ ꯄ꯭ꯂꯥꯅꯤꯡ ꯃꯥꯒꯤ ꯒꯤꯐꯀ ꯍꯥꯏꯈ꯭ꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯒꯤꯐꯇꯣ ꯉꯁꯤꯁꯨ ꯑꯩ ꯗꯨꯀꯥꯟ ꯆꯠꯇꯕꯅꯤꯅ ꯉꯁꯤꯁꯦ ꯂꯥꯛꯄ ꯑꯗꯨꯒ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯃꯥꯕꯨꯗꯤ ꯂꯩꯇꯕꯅꯤꯅ ꯒꯤꯐꯇꯣ ꯀꯣꯟꯅ ꯄꯤꯔꯒꯦ ꯍꯥꯏꯗꯤ ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯄꯤꯔꯁꯨ ꯌꯥꯏ ꯂꯧꯁꯤꯜꯂ ꯊꯝꯃꯒꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯏꯪꯕꯁꯤꯗ ꯍꯧꯒꯠꯂꯤꯅꯤ ꯄꯨꯡ 12 ꯇꯥꯒꯗꯕ ꯑꯗꯣ 11:54 ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯟꯒꯦ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯪꯉꯔꯣꯏ ꯃꯥꯒꯤ ꯁꯔꯄ꯭ꯔꯥꯏꯁ
ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯐ ꯇꯧꯁꯜꯂꯒ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯗ ꯏꯕꯥꯅꯤꯅ ꯍꯥꯏꯅꯕꯗꯩ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯑꯝꯐꯥꯎ ꯁꯥꯎꯟ ꯊꯣꯛꯇ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯚꯤꯗꯤꯑꯣ ꯐꯥꯎꯗꯤ ꯂꯩꯍꯧꯔꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯇꯣꯟꯁꯦ ꯁꯥꯎꯕꯅꯦꯕꯀꯣ ꯁꯥꯎꯔꯒ ꯃꯥꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯦ ꯇꯨꯝꯃꯦ ꯍꯥꯏꯖꯅꯔꯒ ꯑꯣꯟꯂꯥꯏꯟ ꯊꯣꯛꯎꯔꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯎꯔꯦꯕ ꯁꯥꯎꯕꯗ ꯑꯩꯅ ꯑꯛꯇꯥ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯁꯦ ꯃꯥ ꯅꯣꯛꯊꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯑꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ ꯑꯩꯅ ꯏꯕ ꯈꯣꯠꯄꯁꯦ ꯌꯦꯡꯍꯜꯂꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯊꯥꯖꯗꯕꯖꯥꯠꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯤꯒꯅꯤꯒ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯨ ꯇꯨꯝꯃꯨꯔꯦꯕꯀꯣ ꯇꯨꯝꯅꯅꯦꯕ ꯃꯥꯅ ꯊꯥꯡꯒꯠꯂꯛꯏꯁꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯥꯁꯦ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯋꯦꯅ ꯈꯪꯕꯗꯨꯒ ꯃꯥꯁꯦ ꯏꯀꯥꯏꯔꯤꯅꯦꯕ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯣ ꯇꯧꯖꯅꯤꯡꯉꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯦꯃꯣꯔꯤꯅꯤ ꯃꯌꯥꯝ ꯀꯣ ꯃꯤꯅ ꯐꯅꯈꯜꯂꯗꯤ ꯐꯅ ꯈꯜꯂꯦ ꯐꯠꯇꯅ ꯈꯟꯕ ꯃꯤꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯗꯣ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯆꯨꯝꯊꯣꯛꯄ ꯉꯝꯃꯣꯏꯑꯕꯀꯣ ꯑꯗꯣ ꯈꯟꯕꯁꯨ ꯈꯟꯖꯁꯅꯨꯕꯀꯣ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯃꯌꯥꯝ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯔꯤꯁꯤꯗꯤ ꯈꯤꯇꯪ ꯍꯥꯏꯕꯨ ꯈꯤꯇꯪꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯕꯤꯕꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯗꯤ ꯃꯥ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦꯁꯨ ꯃꯥ ꯉꯝꯒꯅꯤ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯑꯩꯅꯗꯤ ꯈꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯈꯪꯉꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯥꯇꯣꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯊꯥꯞꯅ ꯂꯩꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯔꯗꯦꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯨꯝꯕꯁꯦ ꯑꯃꯐꯥꯎ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯉꯝꯖꯗꯦꯕ ꯏꯕꯥꯅꯤ ꯀꯣꯏꯅꯔꯛꯄꯗꯒꯤ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯩꯅ ꯂꯥꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯅ ꯀꯦꯛꯁꯦ ꯀꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯃꯤ ꯑꯃꯃꯝꯅ ꯁꯨꯝ ꯍꯥꯏꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕ ꯂꯩꯕꯅ ꯃꯥꯒꯤ ꯕꯥꯔꯗꯦꯅ ꯑꯥꯗ ꯂꯩꯔꯦ ꯅꯪꯅ ꯀꯦꯛꯀ ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛꯏ ꯀꯥꯏꯅ ꯑꯗꯣ ꯃꯥꯗꯤ ꯂꯝ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅꯕꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯏꯕ ꯋꯥꯍꯩ ꯈꯔꯗꯣ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔꯗꯣ ꯁꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯒ ꯂꯩꯍꯧꯅꯕꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤꯗ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯦ ꯃꯃꯥꯒꯤ ꯐꯣꯟꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯊꯣꯛꯑꯝꯗꯕꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯁꯦꯝꯕꯁꯨ ꯈꯪꯗꯦ ꯀꯗꯥꯏꯗ ꯁꯦꯝꯗꯣꯏꯅꯣꯅ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯃꯉꯣꯟꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯦꯛꯀꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯒꯤ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯖꯕꯅꯦꯕ ꯍꯥꯎꯏ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯇꯣꯟꯅ ꯑꯃꯨꯛ ꯊꯝꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦꯅꯤꯅꯀꯣ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯇꯥꯒꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯟꯕꯅꯦꯕꯀꯣ ꯃꯥꯁꯨ ꯃꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯔꯝꯕꯒꯤ ꯍꯧꯒꯠꯂ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯇꯥꯇꯣꯟꯒꯤ ꯀꯛꯑꯒ ꯂꯣꯏꯔꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯧꯁꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯌꯥꯝꯅ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯀꯥꯝꯃꯣ ꯑꯩꯁꯨ ꯀꯥꯝꯃꯒ ꯀꯦꯛꯁꯦ ꯀꯛꯑꯒ ꯏꯟꯕꯤꯔꯛꯑꯒꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯅꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯒ ꯀꯥꯝꯍꯜꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯥꯁꯨ ꯁꯥꯎꯔꯝꯃꯤꯅꯦꯕ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯦ ꯋꯥꯆꯞꯇ ꯕ꯭ꯂꯣꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯅ ꯕꯣꯇꯤꯝꯗꯒꯤ ꯑꯃꯨꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒꯗꯤ ꯊꯥꯡꯒꯠꯂꯛꯑꯦ ꯑꯗꯨꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇ ꯗꯥꯏꯔꯦꯛ ꯎꯕꯗꯨꯒ ꯃꯥ ꯍꯔꯥꯎꯖꯈꯔꯦ ꯍꯔꯥꯎꯔꯒ ꯑꯃꯨꯛ ꯋꯥꯆꯞꯇ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯍꯥꯡꯉꯦꯕ ꯃꯇꯨꯡꯗ ꯑꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯉꯣꯟꯗꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯇꯥꯇꯣꯟꯒꯤꯗꯃꯛꯇ ꯋꯤꯁ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯃꯌꯥꯝꯅ ꯂꯦꯟꯅꯕ ꯉꯝꯕ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯊꯕꯛ ꯆꯠꯇꯣꯏ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤꯁꯨ ꯕꯥꯔꯗꯦꯅꯦ ꯑꯗꯨꯒ ꯇꯥꯇꯣꯟꯒꯤꯁꯨ ꯕꯥꯔꯗꯦꯅꯦ ꯑꯗꯣ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯕꯥꯔꯗꯦ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯈꯪꯗꯦ ꯆꯥꯛ ꯇꯧꯅꯤ ꯍꯥꯏꯅ ꯆꯥꯔ ꯂꯥꯛꯑꯣ ꯑꯌꯨꯛꯇꯒꯤꯅꯦꯕ ꯆꯥꯔ ꯂꯥꯛꯑꯣ ꯑꯗꯣ ꯑꯌꯨꯛꯇ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩ ꯑꯌꯨꯛꯇ ꯆꯠꯇ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯠꯀꯅꯤ ꯃꯥꯒꯤ ꯄꯤꯅꯕꯅꯦꯅ ꯑꯩꯅ ꯒꯤꯐ ꯑꯃ ꯂꯧꯕꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯅꯦꯕ ꯍꯥꯡꯗꯣꯛꯍꯟꯗꯣꯏꯅꯦ ꯑꯗꯣ ꯑꯀꯥꯟꯗ ꯑꯗꯨꯝ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯗꯥ ꯀꯨꯂꯃꯅꯤꯅ ꯁꯦꯝꯕꯤꯔꯛꯄꯅꯦ ꯃꯣꯏꯔꯥꯡ ꯄꯤꯛꯁꯦꯜ ꯍꯥꯏꯅ ꯂꯩꯕꯗꯣ ꯃꯥꯁꯦ ꯂꯝ ꯊꯨꯡꯕꯅꯦ ꯚꯤꯗꯤꯑꯣ ꯑꯩꯅꯗꯤ ꯌꯥꯝ ꯄꯤꯛꯅ ꯎꯕꯅꯦ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯋꯥꯎ ꯇꯨ ꯐꯖꯗ꯭ꯔꯥ ꯑꯩꯗꯤ ꯁꯨꯝ ꯑꯅꯧꯕ ꯁꯥꯔꯕꯅꯤꯅ ꯑꯗꯨꯝ ꯊꯝꯖꯔꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯑꯩꯅꯗꯤ ꯌꯥꯝ ꯄꯤꯛꯅ ꯎꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯀꯨꯂꯃꯅꯤ
ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯗꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯣꯕꯀꯣ ꯃꯥ ꯑꯗꯨꯝ ꯃꯈꯨꯠꯇꯣ ꯌꯥꯝ ꯅꯥꯜꯂꯦ ꯌꯥꯝ ꯐꯖꯕꯗꯣ ꯐꯖꯩ ꯄꯥꯝꯃꯦ ꯁꯥꯊꯤꯅ ꯐꯖꯩ ꯐꯣꯇꯣ ꯑꯁꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ HD ꯇꯧꯔꯒ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯐꯣꯇꯣ ꯁꯤꯡꯒꯜ ꯐꯣꯇꯣꯁꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯏꯁꯇꯣꯔꯦꯖꯇ ꯐꯨꯜ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯀꯠꯊꯠꯂꯦꯕ ꯏꯕꯥꯅꯤꯇꯪ ꯅꯝꯕꯔꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯃꯥꯒꯤ ꯐꯖꯕꯁꯤꯡꯗꯣ ꯑꯩꯅ ꯀꯠꯊꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯏꯟꯁꯇꯥꯗ ꯊꯤꯕ ꯃꯇꯝꯗꯁꯨ ꯁꯤꯁꯦ ꯃꯥꯅ ꯍꯟꯗꯛ ꯊꯥꯡꯒꯠꯄꯅꯦꯕ ꯑꯗꯣ ꯏꯟꯁꯇꯥꯗꯒꯤ ꯗꯥꯀꯨꯂꯥꯅ ꯑꯩꯅ ꯑꯃꯨꯛ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯊꯥꯈꯤꯕꯅꯦ ꯗꯥꯀꯨꯂꯥꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯕꯗꯤ ꯋꯥꯠꯐꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯄꯨꯔꯥ ꯍꯥꯏꯗꯤ ꯏꯟꯁꯇꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍꯥꯞꯄꯛꯄꯅꯤꯒ ꯃꯥꯟꯗꯦꯕ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯌꯥꯝꯅ ꯐꯖꯔꯦ ꯚꯥꯏ ꯁꯅꯥꯕ ꯂꯨꯍꯣꯡꯕꯗ ꯀꯥꯞꯄ ꯐꯣꯇꯣꯅꯦꯕ ꯏꯕꯥꯅꯤ ꯃꯌꯣꯡ ꯐꯦꯟ ꯑꯃꯃꯝ ꯄꯥꯏꯁꯜꯂꯒ ꯐꯝꯃꯒ ꯁꯤ ꯒ꯭ꯔꯨꯞ ꯀꯥꯞꯄ ꯐꯣꯇꯣꯅꯦ ꯃꯌꯥꯝꯁꯤꯗ ꯏꯕꯥꯅꯤꯇꯪ ꯐꯝꯃꯤꯟꯅꯔꯝꯕꯗꯨꯒꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯂꯦꯅ ꯑꯩ ꯀ꯭ꯔꯣꯞ ꯇꯧꯔꯒ ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯟꯕꯅꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯀꯣ ꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯃꯣꯏꯗ ꯌꯥꯝꯅ ꯏꯪꯕꯁꯨ ꯑꯣꯏ ꯉꯁꯤ ꯌꯥꯝꯅ ꯏꯪꯗꯦ ꯅꯪꯅ ꯈꯨꯗꯥꯡ ꯑꯊꯥꯡꯕꯤ ꯕꯨꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯁ꯭ꯋꯦꯇꯔ ꯁꯦꯝꯃ ꯑꯗꯨꯝ ꯂꯤꯠꯁꯜꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯂꯅꯤ ꯐꯅꯦꯛ ꯁꯦꯠꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯩ ꯃꯥꯒꯤ ꯒꯤꯐꯁꯦ ꯄꯥꯏꯕꯤꯔꯅꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯁꯤꯕ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯡꯗꯣꯛꯄꯗ ꯐꯖꯕꯅ ꯂꯣꯏ ꯑꯗꯣ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯟꯗꯥ ꯑꯣꯏꯔꯦ ꯑꯌꯨꯛꯇꯒꯤꯅꯦ ꯂꯥꯛꯑꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯅꯤ 이반이가 몇줄라지 이반이 격동 ꯑꯩꯒꯤꯗꯤ ꯐꯣꯇꯣ ꯈꯛꯇꯪ ꯀꯥꯞꯄꯤꯕꯩꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯧꯔꯤꯁꯦ 마세 ꯍꯤꯡꯗ ꯀꯦꯛ ꯑꯆꯧꯕ ꯀꯛꯊꯣꯛꯅ ꯂꯣꯏꯈꯔꯦ ꯁꯤꯁꯨ ꯐꯖꯕꯅꯤꯍꯦ ꯑꯁꯤꯗꯤ ꯑꯩꯅ ꯁꯦꯝꯕꯅꯤ ꯁꯤꯅ ꯖꯨꯒꯥꯔ ꯇꯧꯔꯒ ꯁꯦꯝꯖꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯐꯖꯩꯁꯤꯗꯤ ꯋꯥꯎ ꯅꯩꯔꯦ ꯆꯠꯂꯣ ꯇꯨ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨ ꯐꯣꯇꯣ ꯀꯥꯞꯄꯣ ꯃꯁꯥꯒꯤ ꯀꯦꯛ ꯑꯣꯏꯔ ꯑꯩꯒꯤ ꯑꯣꯏꯔꯗꯤꯅꯦ ꯐꯖꯅ ꯆꯥꯎꯅ ꯁꯦꯝꯒꯅꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯏꯁꯥꯅ ꯍꯩꯔꯗꯕꯨ ꯏꯁꯥꯅ ꯍꯩꯔꯗꯕꯨ ꯁꯨꯝ ꯋꯥꯡꯍꯟꯒꯅꯤ ꯈꯟꯕꯒꯤ ꯋꯥꯅꯤ ꯇꯧꯔꯒꯗꯤ 마세 릭셜리니 강아봐 릭셜리바 아이 ꯂꯣꯏ ꯀꯞꯀꯦꯛꯁꯨ ꯂꯩ ꯋꯥꯔꯨꯅꯨ ꯅꯪ ꯑꯩꯈꯣꯏ ꯀꯩ ꯆꯥꯗꯣꯏꯅꯣ ꯉꯁꯥꯏ ꯃꯣꯏꯅ ꯍꯧꯋꯥꯏꯅ ꯍꯧꯋꯤꯅꯦꯅ ꯑꯗꯣ ꯑꯩꯅ ꯀꯞꯀꯦꯛꯁꯨ ꯇꯧꯗꯦ ꯀꯞꯀꯦꯛ ꯃꯣꯏ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯀꯞꯀꯦꯛꯁꯨꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏꯗ ꯆꯥꯕ ꯑꯣꯛꯇꯣꯏꯕ ꯑꯗꯣ ꯑꯍꯟꯁꯤꯡ ꯆꯥꯕ ꯑꯣꯏꯗꯣꯏ ꯑꯩꯅ ꯁꯤꯃꯒ ꯁꯦꯝꯒꯦ 브라이야 ꯑꯩꯈꯣꯏ ꯒꯥꯔꯤ ꯌꯣꯟꯊꯣꯛꯈꯔꯦ ꯍꯥ ꯑꯩꯈꯣꯏ ꯒꯥꯔꯤ ꯌꯣꯟꯊꯣꯛꯈꯔꯦ 와티 리사니 리사 소양 통나도 마당기 바데네나 왜 라한기 바데네나 ꯁꯤꯁꯤꯡ ꯉꯥ ꯊꯥꯎꯁꯦ ꯍꯧꯗꯣꯏꯅꯤ 아담 이씨 하오니 그이가노 만능시네 나 타오제 만능시 몰라 아니 마쿠상디에 현나 마쿠상디에 짱 와 너희 마마는 너희 부대기 럭 소와이 하이 매ям ꯑꯩꯒꯤꯒꯁꯤ ꯕꯥꯔꯗꯦꯅꯤ 와 비디오니 비디오니 땡이 다 받아놓는 ꯐꯣꯇꯣꯅꯤ ꯉꯥꯏꯅ ꯑꯃꯁꯨ ꯄꯣꯁ ꯇꯧꯅꯒ ꯂꯩꯕꯅꯤ ꯅꯪꯗꯤ ꯅꯋꯥ ꯍꯥꯏꯁꯨ ꯑꯩꯒ ꯄꯨꯂꯥꯒꯗꯅꯦꯕ ꯈꯪꯉꯤꯁꯦ ꯚꯤꯗꯤꯑꯣꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯅꯣꯏꯁꯤꯅ ꯋꯥꯔꯤ ꯅꯪ ꯈꯪꯍꯧꯗꯦ ꯚꯤꯗꯤꯑꯣꯅꯦ ꯅꯪ ꯀꯣꯟꯅ ꯈꯪꯉꯛꯏꯅꯦ ꯀꯩ ꯃꯔꯝ Happy birthday to you. ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯗ꯭ꯔꯒ ꯕꯤꯔꯤ ꯆꯥꯅꯁꯦ ꯇꯟꯈ꯭ꯔꯦ ꯕꯣ Birthday to you. Happy birthday dear Pinka. Chopra. Mama. Kayo mama 손에 일로 오세요. kayo네. To you. Happy birthday. Papa di. 그림 갖다 인찰래 낭디. ꯑꯩ ꯁꯣꯔꯤ 야네네. 눈 남자루 제가 셈도이니. 남자루 어감 남자루. 술 ꯂꯣꯏꯈꯔꯦ
하루네 비바데 하루네. 남편은 Day to you. Happy birthday to you. ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯀꯦꯛꯇꯨꯔꯣꯕ ꯑꯩꯗꯤ ꯀꯣꯐꯤ ꯈꯔ ꯂꯣꯏꯒꯦ ꯀꯔꯤꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯥꯡꯒꯦ ꯅꯨꯡꯁꯤꯕ ꯉꯥꯏꯀꯣ ꯑꯩ ꯑꯩ ꯈꯪꯖꯕ ꯌꯥꯟꯕꯧꯁꯤꯡ ꯇꯧ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩ ꯄꯣꯠꯅꯣ ꯅꯪ ꯀꯩꯅꯣ ꯁꯥꯝ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨ ꯆꯜꯂꯤꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯐꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯩꯒꯤ ꯕꯣꯛꯁ ꯑꯟꯕꯣꯛꯁꯤꯡ ꯈꯨꯇꯧꯁꯦ ꯍꯥ ꯚꯤꯗꯤꯑꯣꯔꯣ ꯅꯪꯁꯦ 땡가시 땡자보다 돼 풀리. 이거 그만 하게 진짜 아이 컴밍 아이 컴밍해요 정말 이거 엄마이 받아보라 난 포토 방디에 이 사진을 통과 하면 아이가 나한테 먹으라 할 거야 누나 아이 음식 아이 이거 너무 어떻게 안 들려 이제 알바 빵바 그냥 빵 나 하도 그냥 너 짜가 도 와이노 긴장 동거에 하래 올루네 아왜 응 아마 짜고 짜지 하위다 이 아왜 그러면 뭐니 케이크 하우브라 어 파티고 마드네 해야지 어? 케이크 하우 야이바 항벌리 바로이 마기 만나 하우자 그냥 딱 나도. I know you did. Sorry, bro. I did the cake series ready made a lot of money. We get 70 people. Ready cake 짝짱 한번 해줄게 가 하나 지금 그 아가 짱은 거래 아니면 또 그리 자주. 짝짜야 로이니 눈이 이제 사이가 뭐야? 눈이 리차에 바무이니 눈이 뭐 해행 자우도 있다. 거기 기계 가야 자. 아이디는 레 아이디는 아이 샤룩 좀 하고 뭐 해행 자우도 있다 그냥 우리 진짜 뭐 아이디는 비자로 뭐 해행 자우도. 아이디는 뭐 줄래요? 아이씨래 아이디는 야서 해행 자우도 내 버디. 아이 샤룩 그러자 기계. 어? 우리는 파이프에서 이까지는 아니 뭐 이래요 얘 와리에 아 봐봐 아이디가 인자래 누나 남는 놈들은 아이디가 인자래 자로 뽑히러. 커피 뽑히러 잡더니 아이디가 사이게 너도. 어이 셀케 아무 상상하고 하나지 너. 아버지 플라닝도 울다 모이는 또 그래 mỗi chặng thiếu mình ngon luôn tại cái là cái gì vậy ra đấy kia chúng nó lấy với ra để kêu là còn 아빠 가이죠 자모스 프로케라 자모스 포시 ê plate rồi chứ nào 니다 아들 로야 바니 마tin 마나 대선나 비디오 du 뭐야 cái 짝리고라는 làm ấy đi khơi lẩu gì lẩu gì làm đi cái hiền này anh khơi hiền này 너너 그자 저 봐봐 anh không ăn muối anh đi lên đây thật 이말 누가 모이가 이 팽팽 mà mấy viên rồi mấy mà tung tung 비가 니 가봐 nhưng mày một chi tung đó dẹp lâu nè ôi anh bà đi chắc ra rồi đi ra bà đi mình chân mình khang này sao bà đi mà mấy ông mà tung mà nó xin năm mai nó mua đầu thì nó đi hàng rồi 그러면이 하우리 부자리 헤이 lâu cái ấy không kia không có gì happy đi tôi đi happy rồi chẳng chào cái tu chào bên lên hay một gia đình nữa cái gì nó chẳng thua cả gấm mà cái tôi rồi tôi happy cả ở đây cái nào đâu không sao đâu